Cocomi bulan uhananaba amadi namthanaba hotnarakliba ase tumina yengduna leiroi haina Cocomi Students Front ke maiketigi phongdorakle ngarang Cocomi na lebak miyamga loinana changsin kiba khongjung adugi marakta miyoi kharana lup asigi thongmisu oiriba desamge hanagi president mayengbam somorjita khut tharakiba thodok aduga mari leinana ngasi Cocomi Students Front na silaga pawgi mifam ama pangthokre front asigi thongmi sengyauna ngasi lampel pataleba Cocomi ki office ta pangthokiba pawgi mifam aduda front asigi convener Lukram Malangba Maitain Hai Lengak Miyam gi Wahang Khongchet Hai Namingthon ba Cocomina ngarang lebak miyam ga loinena changsin kiba khongjang adugi marakta miyoi kharanda lup asigi thongmisu oiriba desam gi hanagi president mayengbam somorjita khuttharakiba adu yabangamloi thodok asigi matangda Imphal West District Police ta complaint ama file tawkhre Ngarangi khongjang aduda Cocomi gi maikaidigi thoidokpa asoiba aranba amata lekide khongjang adu miyamda lana pauthokduna Cocomi bu lana uhanaba siliba miyoi seng lup asida laktuna chamthokna se ima kaithal haibase khunai asigi senglaba mafam ama oiduna laklibane ihau kayada kaithal asigi ima singna thongna leina thoraktuna saruk yaduna lakhibane asigumba senglaba mafam asida ima kharana imagi ming sizinaduna miyamgi ihau seng lana uhanaba amadi ihau ase namthanaba hotnarakliba ase lepiyu asigumba thawong chathariba sing ase miyamna thidoktuna para tambiba matam oiri hainasu mahangna phongdokhe mahangna makata na hai Cocomina sel chaki haibana chingba kaya phongdoktuna Cocomi bu lana uhananaba awonba Manipur haiba page amana sandorakliba ase yamna laibak thibane page asigi matangda lup asina kupna thikatli page asina mari leiba oiragidi makoina Cocomi da sirakliba maral sing asigi matangda miyam khangna debate tawse haina mahana makata ki Haibu miyamgi khongchat manung asida masagi personally or masagi intention ama yarakanda haibu khongchat asibu thugainanaba Cocomi na siliba asigu khongchat asibu thugainaba gidamakta honaba miyoi kyana khaiman ima kaitenda mob sagalaktuna aikogi Cocomi gi thomi aduga hanagina desami president oiriba oiramba mengbam somorjitu Fuba Sabaki Tabak Sataraki, high Fuba Sabaki Tabak Sataraki Basi, Cocomi student Frana, Yamna Yaning the Busari Eduga Cocomi student Frana, Tumina Lake Togway, Narang Shusaki, Concert of the Data, Cocomi Saita, Gamenga, Unakibalate, Cocomi, Muhumna Sabati Mamana, Gamengi, CMG, same the memorandum, Pishan Vidilaki Eduga, same Cocomina. Hanadagi hakiba lebak miyam hojik paliba gamel siga Cocomi ga wari sanabagi sanagi ro habadu sabsana ikoi nga ngaksigi Cocomi gi site gi Imphal West ki SP da haiba ngangi mobadu da ya chenaba sing phabi wa duna FIR madi tokpa lekhre